Channel asina mayambu amukkasu hana taramna okjari. Channel asibu nungsibirabadi wari khak taraga thokpiki. Adom madongi mamal yamlabu kubi sing aduna subscribe amadi notification bell icon adada git launa amuktang nambira. Choingangi matau aduda mayamadu tumin kari hairakaba haiduna ngaiduna lainari. Chingbaga kabaga haibaduni khanglabasu matau malhannaba haiduna pakhek machin kanglakte. Tanja aduda humangana pikana choingangna kari hairakpa haina yamna pakhatna lumduna lay. Phana kuina choingang wa machet matangangdana yengkhiba maikai aduda mamit adu mitpham sukhong dana leirammi. Choingangna sumna khalli. Huran ba ani se maming matha haidora. Makhoi ani na hana aingonda siensu mayam pire. Matungda su pirakini. Mi bu kanbibana athoi balanni da. Aduga ningthongna su huran bagi maming masak tao haireklabasu aina thokpa pangang ngangsilaga loire. Ningthausu sumbalan ba khangdana sana mangkhibadu phanglabadi thoina pangkan haidoknabadi hairaklaroi to. Handakki matang sida aigi hauba yaba khongpham amadi isorna pibidawni. Adubu punamakse aina tawgi tawba natte do. Isorna silakpa ngaktani. Ai senda yamna karamba mihawba pokte. Choingang nganglaga panglaida leichabani aite. Oren sana panglaba matungda ningthongna aingonda soidana hairakani. Ningthaugi mafamdagi kari pambibage piyu haibadu pijarage. Aduda aina kari pami haidoriba. Piningba amekta pijarasana. Yade. Laikhuba matai manawdu nungsiraida. Makhogi mapandagi aina laibak seka kaina maming chatsaribanida. Makhoidasu khara mateng oinaba pibirage. Matungdasu aigi mangon oinaba. Asumna ngasidi maithong makalamna choingang matau yamna mana lining parai chena phambo oina uhalli. Asum phambana numit leitharakle numit yungma matung oisilakle. Mayam phamliba adu wabana loinare. Mabuk lambana hoi launare. Ningthau maharani su adu mangai chak lamnare. Chak khana chakisi haibsu yada wana khangnare. Choingang chu sadri. Choingang na sadana magi yengadaba aduda thawai lupsinbana. Madu yenglingayda makhoina ware puklamle haiba yadabnina waba yaba wanarami. Mayamdu ware haiba choingang na khang. Hatu hekta haidokpada mamal yamna laikhiroi haiduna choingang na matam yamna lauribani. Choingang su apangma midi natte. Yamna mamal lehenduna kupna yengba malhalibani. Yena khada lumduna tanaba honariba makhoi anidi waba lamba changma natte. Makhoi maming ado haidorakadra masitagi wakhanda leifam khangdribani. Kuiman khre haigadaba ado haiba horge khanduna choingangi mangak mathakta yengkhalaga nakan yet oi leiduni yenglaga amuk nontha tauba hore. Madu choingangna ngasai makai mapa kaidani yengduna wana leirobagi thek tuna sanaribani. Madu ubada mayamna khallibana sana leifam thiribani masi. Phuk hogalaga choingangna daridagi sumangda phan chongthai. Aduga haire. Hey ya leire. Iningthau sana leire. Haina lolida. Ningthau maharani hogatuna choingangi manakta lakchage tawi. Madu khangladuna choingang hanagum magi phampham maduda ngek phamthai. Mamai mamit khubak anina nanthokduna sor sangna hontharaga ningthauda onsinduna tapna haire. Iningthau sana thong sinataba
ꯀꯣꯅꯨꯡ ꯃꯅꯨꯡꯗꯒꯤ ꯊꯣꯛꯄ ꯌꯥꯕ ꯊꯣꯡ ꯑꯃ ꯄꯥꯟ ꯃꯥꯟꯅꯦꯅꯦ ꯅꯤꯡꯊꯧ ꯄꯥꯜꯂꯤ ꯏꯕꯨꯡꯉꯣ ꯃꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯄꯤꯌꯨ ꯅꯤꯡꯊꯧ ꯍꯧꯖꯤꯛꯃꯛ ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ ꯍꯥꯏ ꯅꯈꯣꯏ ꯀꯅꯥ ꯂꯩ ꯑꯃꯣꯠ ꯑꯀꯥꯏ ꯍꯩꯗꯣꯛꯄꯒꯤ ꯊꯣꯡ ꯑꯗꯣ ꯃꯗꯨꯕꯨ ꯑꯃꯨꯛꯇ ꯍꯥꯡꯇꯣꯛꯑꯣ ꯍꯥꯏ ꯑꯦ ꯁꯣ ꯄꯨꯈꯣ ꯀꯔꯤꯅꯣ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯍꯥꯄꯨ ꯍꯅꯥꯏ ꯁꯟꯊꯤ ꯑꯣꯏꯅ ꯇꯧꯏ ꯅꯤꯡꯊꯧ ꯃꯗꯨ ꯐꯖꯅ ꯃꯊꯪ ꯃꯊꯪ ꯈꯣꯠꯇꯨꯅ ꯌꯦꯡꯕꯤꯌꯨ ꯁꯅꯥ ꯃꯌꯥꯝ ꯑꯗꯣ ꯃꯄꯣꯞ ꯀꯥꯏꯗꯅ ꯂꯩꯔꯦ ꯅꯤꯡꯊꯧ ꯆꯣꯏꯉꯥꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯄꯨꯡꯉꯛ ꯉꯛꯅꯤ ꯃꯅꯥꯏ ꯑꯅꯤ ꯆꯠꯇꯨꯅ ꯃꯅꯥꯏ ꯑꯅꯤꯅ ꯁꯅꯥ ꯊꯤꯕ ꯑꯗꯨ ꯌꯦꯡꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯍꯧꯒꯠꯂꯗꯨꯅ ꯆꯠꯀꯦ ꯇꯧꯏ ꯀꯅꯥ ꯑꯃꯗ ꯆꯠꯄꯤꯈꯤꯅꯣ ꯁꯅꯥꯗꯣ ꯁꯣꯏꯗꯅ ꯄꯨꯔꯛꯂꯒꯅꯤ ꯃꯅꯥꯏ ꯑꯅꯤꯅ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯨꯅ ꯁꯟꯊꯤꯗꯨ ꯈꯣꯠꯇꯨꯅ ꯊꯤꯔꯝꯃꯤ ꯑꯁꯨꯝ ꯈꯣꯠꯂꯤ ꯂꯩꯇꯦ ꯃꯅꯥꯏ ꯑꯅꯤ ꯑꯗꯨ ꯊꯥꯖꯔꯛꯇꯕ ꯑꯃ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯏ ꯑꯁꯨꯝꯅꯁꯨ ꯍꯥꯏꯅꯔꯤ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯏꯀꯥꯏꯕ ꯆꯣꯞꯄ ꯁꯣꯏꯗꯅ ꯅꯪꯂꯅꯤ ꯑꯃꯣꯠ ꯑꯀꯥꯏ ꯄꯩꯐꯝꯁꯤꯗꯕꯨ ꯁꯅꯥ ꯂꯨꯄꯥꯗꯣ ꯂꯣꯠꯇꯧꯔꯤꯕ ꯑꯁꯨꯝ ꯈꯣꯠꯂꯤ ꯁꯟꯊꯤ ꯑꯗꯨ ꯂꯣꯏꯅ ꯈꯣꯠꯄꯗ ꯁꯟꯊꯤ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯅꯧꯕꯗ ꯏꯅꯧ ꯅꯧꯅ ꯄꯩꯔꯦ ꯃꯅꯥꯏ ꯑꯅꯤꯗꯨ ꯎꯔꯦ ꯀꯣꯝ ꯑꯣꯏꯅ ꯍꯥꯄꯨ ꯈꯔꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯕ ꯑꯗꯣ ꯍꯥꯄꯨꯗꯣ ꯍꯥꯏꯗꯣꯛꯂꯣꯏ ꯂꯥꯏꯑꯣꯝ ꯁꯦꯝꯗꯨꯅ ꯁꯅꯥ ꯃꯌꯥꯝꯗꯣ ꯑꯐꯕ ꯐꯤ ꯑꯃꯗ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯞ ꯄꯥꯏꯗꯨꯅ ꯂꯧꯈꯠꯂꯦ ꯐꯅ ꯂꯨꯝꯃꯤ ꯃꯅꯥꯏ ꯑꯅꯤꯗꯨ ꯃꯈꯨꯠ ꯅꯥꯝꯃ ꯄꯥꯏꯅꯗꯨꯅ ꯌꯥꯜꯂꯒ ꯍꯣꯕꯦ ꯂꯥꯛꯏ ꯁꯅꯥ ꯃꯌꯥꯝ ꯑꯗꯨ ꯁꯨꯃꯥꯡꯗ ꯊꯝꯃꯤ ꯃꯅꯥꯏ ꯑꯅꯤꯗꯨꯅ ꯍꯥꯡꯇꯣꯛꯇꯨꯅ ꯁꯅꯥ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯝꯃꯤ ꯃꯍꯥꯔꯥꯅꯤꯅ ꯁꯅꯥꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯃꯥꯡꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯦ ꯇꯤꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯉꯛꯄꯗ ꯂꯣꯏꯅꯕꯤꯅꯤ ꯃꯌꯥꯝ ꯃꯨꯔꯨꯝ ꯁꯣꯟꯅꯤ ꯍꯩꯈ꯭ꯔꯦꯗ ꯆꯨꯝꯃꯤꯗ ꯆꯨꯝꯊꯥꯡ ꯂꯥꯡꯒꯣꯟ ꯆꯨꯝꯕ ꯍꯥꯏꯕ ꯃꯤꯡꯊꯣꯟ ꯑꯗꯨ ꯆꯞ ꯆꯥꯏ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯃꯄꯥꯟꯗ ꯁꯅꯥ ꯐꯪꯕꯒꯤ ꯋꯥꯔꯤꯅ ꯃꯊꯪ ꯋꯥꯔꯤꯅꯈꯤꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯄꯥꯎ ꯑꯁꯤ ꯇꯥꯟꯅꯗꯕ ꯌꯥꯎꯗ꯭ꯔꯤ ꯁꯅꯥ ꯐꯪꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯂꯥꯏꯈꯨꯕꯒꯤ ꯃꯇꯩ ꯃꯅꯥꯎꯗꯤ ꯑꯁꯨꯝꯅ ꯍꯥꯏꯅꯩ ꯑꯆꯝꯕ ꯃꯤ ꯅꯠꯇꯦ ꯆꯣꯏꯉꯥꯡꯁꯦ ꯂꯩꯕꯥꯛꯀꯤ ꯐꯥꯎꯔꯕ ꯀꯌꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯕ ꯑꯁꯤꯗ ꯃꯃꯩꯗ ꯆꯣꯏꯉꯥꯡ ꯃꯍꯥꯛꯅ ꯌꯦꯡꯕꯗ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯂꯦꯅꯦ ꯃꯥꯒꯤ ꯃꯒꯨꯟ ꯑꯁꯤꯒꯤ ꯌꯦꯡꯂꯕꯗꯤ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯃꯌꯨꯝꯗ ꯍꯟꯒꯦ ꯍꯥꯏꯕ ꯌꯥꯔꯛꯀꯗꯕ ꯃꯥꯟꯗꯦ ꯃꯔꯥꯏꯕꯛ ꯐꯩꯗ ꯂꯥꯏꯄꯣꯛ ꯄꯣꯛꯄ ꯆꯨꯝꯊꯥꯡ ꯂꯥꯡꯒꯣꯟ ꯆꯨꯝꯕꯅꯤ 이베마 ꯅꯪ ꯆꯣꯏꯉꯥꯡꯗ ꯌꯥꯝꯅ ꯊꯥꯖꯔꯨꯗꯕ ꯆꯣꯏꯉꯥꯡꯗꯣ ꯅꯨꯡꯁꯤꯔꯝꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯆꯣꯏꯉꯥꯡꯗ ꯂꯩꯖꯔꯝꯂꯕꯗꯤꯗꯅ ꯈꯜꯂꯝꯒꯅꯤꯗ ꯅꯨꯄꯤ ꯅꯪ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯃꯤꯒꯤ ꯃꯔꯥꯏꯕꯛ ꯐꯕ ꯅꯨꯄꯥꯗꯣ ꯄꯨꯊꯣꯛꯇꯨꯅ ꯂꯦꯟꯅꯕꯤꯔꯅꯨ ꯂꯩꯒꯦ ꯍꯥꯏꯔꯗꯤ ꯍꯧꯖꯤꯛꯁꯨ ꯂꯩꯕ ꯌꯥꯏ ꯅꯪ ꯀꯞꯍꯧꯅꯤꯗꯅ ꯇꯧꯕꯅꯤ ꯆꯠꯊꯣꯏ ꯀꯩꯗꯧꯕꯩ ꯀꯞꯇꯣꯏꯕ ꯑꯩꯗꯤ ꯆꯣꯏꯉꯥꯡꯅ ꯅꯪꯕꯨ ꯀꯔꯤꯗ ꯄꯥꯝꯕꯤꯗꯣꯏꯕ ꯍꯥ ꯂꯩꯁꯥꯔꯤꯉꯩꯅꯤ ꯃꯧ ꯍꯅꯨꯕꯤ ꯅꯪꯕꯣ 이스 ꯄꯥꯝꯕꯤꯗꯕꯗꯤ ꯍꯥꯏꯔꯨꯅꯨ ꯅꯪ ꯑꯩꯅ ꯍꯥꯏꯔꯗꯤ ꯁꯥꯎꯔꯛꯀꯅꯤꯗꯣ ꯑꯁꯨꯝꯕꯗꯣ ꯍꯥꯏꯔꯛꯂꯗꯤ ꯍꯥꯏꯅꯤꯡ ꯃꯈꯩ ꯍꯦꯛ ꯍꯥꯏꯖꯧꯁꯦ ꯆꯨꯝꯅ ꯍꯥꯏꯒꯦꯔꯥ ꯂꯥꯟꯅ ꯍꯥꯏꯒꯦꯔꯥ ꯂꯩꯃꯟ ꯆꯜꯂꯕ ꯂꯩꯗꯤ ꯇꯔꯝꯂꯕꯁꯨ ꯈꯨꯡꯀꯠꯇꯨꯅ ꯀꯅꯥꯅꯁꯨ ꯃꯅꯝ ꯅꯝꯅꯗꯕꯅꯤ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯐꯪꯕꯒꯤ ꯄꯥꯎ ꯇꯥꯔꯒ ꯑꯩꯈꯣꯏꯅꯤ ꯀꯥꯡꯖꯩ ꯌꯥꯎꯗꯅ ꯀꯥꯡꯗ꯭ꯔꯨꯝ ꯊꯣꯝꯗꯠꯅꯔꯛꯀꯅꯤꯀꯣ ꯑꯩꯕꯨ ꯃꯧ ꯍꯅꯨꯕꯤ ꯀꯥꯏꯅ ꯑꯣ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯅ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯨꯗꯅꯦ ꯃꯥꯒ ꯑꯩꯈꯣꯏꯅ ꯌꯦꯡꯅꯈꯤꯕ ꯃꯤꯠꯌꯦꯡꯗꯨ ꯍꯥꯏꯗꯣꯛꯂꯗꯤ ꯆꯥꯛꯀꯅꯤꯗꯣ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯍꯥꯏꯔꯒ ꯑꯩꯅ ꯅꯪꯒꯤ ꯃꯒꯨꯟ ꯍꯦꯟꯒꯠꯀꯅꯤ ꯈꯟꯕꯗꯨꯔꯣ ꯅꯨꯄꯤ ꯑꯩ ꯑꯄꯪꯕ ꯃꯤ ꯅꯠꯇꯦꯀꯣ ꯄꯣꯠ ꯃꯥꯡ ꯆꯩꯃꯥꯡ ꯌꯦꯡꯕ ꯍꯩꯕꯇ ꯅꯠꯇꯦ ꯍꯨꯔꯥꯟ ꯅꯂꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡꯁꯨ ꯍꯩꯈ꯭ꯔꯕ ꯖꯥꯠꯅꯤ ꯂꯩꯁꯥ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯐꯥꯎꯕ ꯌꯦꯡꯂꯛꯈꯤꯗ꯭ꯔꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯣꯟꯈ꯭ꯔꯦ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯣ ꯅꯨꯃꯤꯠꯇꯨꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯍꯤ ꯍꯦꯛꯇ ꯆꯦꯟꯕꯤꯅꯤ ꯅꯪꯅ ꯂꯨꯛꯊꯔꯒ ꯆꯥꯛ ꯍꯨꯛꯂꯒ ꯆꯥꯔꯤꯉꯩꯗ ꯆꯣꯏꯉꯥꯡꯗ ꯃꯊꯦꯜ ꯂꯨꯀꯣꯏ ꯍꯥꯞꯄꯗ ꯑꯩꯁꯨ ꯅꯨꯡꯁꯤꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯅꯪ ꯎꯍꯟꯗꯅ ꯀꯥꯞꯈꯤꯕꯗꯨꯅ ꯃꯥꯅ ꯈꯪꯈ꯭ꯔꯕꯅꯤ ꯃꯤꯠꯌꯦꯡꯗꯨꯒꯤ ꯑꯥꯔꯊꯗꯣ ꯐꯔꯦ ꯅꯈꯣꯏ ꯑꯅꯤ ꯂꯩꯁꯥ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯅꯨꯡꯁꯤꯅꯍꯧꯗꯗꯅ ꯊꯨꯡꯅꯍꯧꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯀꯟꯅ ꯅꯨꯡꯁꯤꯅꯔꯛꯂꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯁꯦꯜ ꯈꯔꯗꯤ ꯐꯪꯕ ꯌꯥꯏꯅ ꯑꯆꯤꯟꯕꯁꯨ ꯀꯣꯛꯀꯅꯤ
ꯑꯣ ꯏꯕꯨꯡꯉꯣ, ꯅꯨꯡꯁꯤꯕꯗ ꯃꯃꯜ ꯂꯧꯒꯗꯕ ꯃꯤꯗꯨ ꯅꯠꯇꯦ. ꯅꯨꯡꯁꯤꯕ ꯌꯣꯟꯕꯤꯔꯣ ꯑꯩꯕꯣ. ꯊꯃꯣꯏ ꯊꯃꯣꯏ ꯇꯤꯟꯅꯔꯒ ꯅꯨꯡꯁꯤꯅꯕꯗꯨꯅꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯔꯤꯁꯤ. ꯅꯨꯡꯁꯤꯕ ꯃꯉꯣꯟꯗꯒꯤ ꯑꯣꯏꯖꯕ ꯊꯤꯕꯤꯒꯗꯕ ꯅꯨꯄꯤ ꯅꯠꯇꯦ. ꯍꯦꯔꯥ, ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯊꯃꯣꯏꯗꯨꯅ ꯃꯥꯕꯨ ꯇꯁꯦꯡ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯗꯤ ꯃꯥꯅꯁꯨ ꯅꯪꯒꯤꯗꯃꯛꯇ ꯈꯔꯗꯤ ꯇꯧꯔꯛꯀꯅꯤꯗꯅ. ꯃꯤꯅ ꯃꯗꯥꯎ ꯌꯥꯔꯒ ꯁꯦꯜ ꯊꯨꯝ ꯄꯥꯏꯖꯕꯗꯣ ꯀꯂꯛꯎꯅꯣ ꯏꯕꯨꯡꯉꯣ. ꯊꯕꯛ ꯁꯨꯔꯒ ꯇꯦꯛ ꯇꯦꯛ ꯁꯦꯜ ꯇꯥꯜꯂꯒ ꯂꯣꯏꯔꯦ. ꯃꯤꯅ ꯁꯅꯥ ꯈꯥꯎꯖꯥꯎ ꯑꯃ ꯈꯨꯟꯈ꯭ꯔꯦ, ꯑꯩꯗꯤ ꯈꯨꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯗꯤ ꯈꯜꯂꯨꯅꯨ. ꯁꯣꯏꯉꯥꯡꯗꯤ ꯁꯣꯏꯉꯥꯡ ꯉꯥꯡꯖꯔꯁꯨ ꯃꯁꯥꯒꯤ ꯙꯔꯃ ꯀꯥꯏꯖꯗꯕꯅꯤꯅ ꯏꯁꯣꯔꯅ ꯑꯣꯛꯅꯕ ꯄꯤꯔꯛꯄꯅꯤ. ꯑꯣ, ꯍꯧꯖꯤꯛꯇ ꯆꯣꯏꯉꯥꯡꯁꯤ ꯙꯔꯃ ꯂꯩꯕ ꯃꯤꯅꯤ. ꯌꯥꯝꯅ ꯅꯤꯇꯤ ꯅꯤꯌꯝ ꯀꯥꯏꯗꯅ ꯆꯠꯄꯅꯤ ꯈꯜꯂꯛꯂꯤꯕꯅꯤꯅꯦ ꯅꯪꯒꯤꯁꯦ. ꯃꯥꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯅ ꯅꯪꯅ ꯂꯩꯁꯥꯔꯤꯉꯩꯗ ꯃꯥꯅ ꯉꯥꯡꯕ. ꯂꯞꯅꯔꯛꯄꯗꯒ ꯅꯪꯅ ꯀꯔꯤꯁꯨ ꯊꯧꯑꯣꯏꯈꯤꯗ꯭ꯔꯒ ꯍꯤꯁ, ꯆꯣꯏꯉꯥꯡꯁꯤ ꯌꯥꯝꯅ ꯐꯩ ꯈꯣꯠꯂꯤꯒ ꯍꯥꯏꯗꯅ ꯋꯥꯡꯅ ꯊꯥꯒꯠꯂꯤꯕꯅꯤꯅꯦ ꯅꯪꯒꯤꯁꯦ. ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯂꯩꯅꯤꯡꯗꯅ ꯂꯩꯔꯛꯄ ꯅꯠꯇꯦ. ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤ ꯃꯃꯥꯡꯗ ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯄ ꯈꯨꯗꯤꯡ ꯂꯩꯔꯝꯕꯗꯨꯗ ꯅꯇꯧ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯗꯅ ꯅꯨꯡꯁꯤꯕꯤꯈꯤꯕꯒꯤ ꯋꯥꯅꯤ. ꯄꯦꯃꯥ, ꯅꯋꯥꯍꯩ ꯇꯥꯕꯗꯤ ꯅꯨꯡꯉꯥꯏꯍꯦ. ꯏꯀꯥꯏ ꯈꯥꯡꯕꯗ ꯀꯪ ꯀꯣꯠꯂꯦ ꯍꯥꯏꯗꯨꯅꯤꯅꯦ ꯅꯪꯒꯤꯁꯦ. ꯌꯦꯡꯉꯨꯗꯅ, ꯍꯦ ꯁꯩꯇ. ꯁꯣꯏꯉꯥꯡꯅ ꯀꯣꯅꯨꯡꯗꯒꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯆꯥꯛ ꯀꯧꯒꯦ, ꯄꯦꯟꯅ ꯄꯤꯖꯒꯦ ꯀꯥ ꯑꯃꯗ. ꯑꯩꯗꯤ ꯆꯥꯔꯣꯏꯗ꯭ꯔꯣ? ꯅꯪꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ. ꯍꯣꯏ. ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩ ꯌꯦꯠꯂꯔꯣꯏ. ꯂꯣꯏꯅ ꯌꯥꯔꯦ. ꯑꯣ, ꯁꯦꯟꯗꯨꯗ ꯈꯔ ꯈꯥꯏꯍꯜꯂꯣ. ꯆꯣꯏꯉꯥꯡꯒꯤ ꯂꯩꯐꯥꯎꯗ ꯂꯩꯕꯥꯛ ꯁꯔꯥꯁꯟꯅ ꯆꯣꯏꯉꯥꯡꯒꯤ ꯍꯩꯁꯤꯡꯕ ꯑꯃꯗꯤ ꯑꯉꯛꯄ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ ꯑꯗꯨꯕꯨ ꯊꯥꯒꯠꯅꯩ. ꯁꯅꯥ ꯐꯪꯕꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯣꯅꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯅ ꯆꯣꯏꯉꯥꯡꯕꯨ ꯃꯁꯛ ꯎꯍꯣꯡꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯌꯦꯡꯅꯔꯤ. ꯃꯌꯥꯝ ꯑꯗꯨꯅ ꯃꯥꯕꯨ ꯃꯁꯛ ꯈꯪꯅꯤꯡꯕꯅ ꯌꯦꯡꯍꯧꯅꯕ ꯍꯣꯠꯅꯕ ꯑꯗꯨ ꯆꯣꯏꯉꯥꯡꯁꯨ ꯈꯪꯏ. ꯃꯌꯥꯝ ꯃꯊꯪ ꯌꯦꯡꯂꯝꯂꯒ ꯆꯠꯅꯈ꯭ꯔꯦ. ꯅꯤꯡꯊꯧꯅ ꯆꯣꯏꯉꯥꯡꯕꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯁꯅꯥ ꯐꯪꯍꯟꯕꯒꯤ ꯃꯅꯥ ꯄꯤꯅꯕꯒꯤꯗꯃꯛ ꯀꯧꯔꯝꯃꯤ. ꯆꯣꯏꯉꯥꯡ ꯅꯤꯡꯊꯧꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯦ. ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩ ꯉꯁꯤ ꯆꯠꯆꯅꯕ ꯍꯪꯒꯠꯆꯔꯤ. 이붕어, 닝터우 아이기 이품덕이 나하나 밤바 사나라 루빠라 너트가나 람라 아마 핵든 이보다 닝터우 아이는 소이되는 비건 어두가 사기 막할수 없밤바 비건 사무라 사고알라 살라 이로에라 너트가 하밍라 이닝ꯊꯧ, ꯅꯅꯥꯏ ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯥꯏꯖꯔꯣꯏꯗꯣ. ꯑꯄꯥꯝꯕ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯖꯗꯦ. 이닝ꯊꯧꯅ ꯑꯁꯤ ꯄꯤꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯍꯦꯛꯇ ꯌꯥꯖꯩ. ꯑꯩ ꯑꯗꯨ ꯄꯥꯝꯃꯤ, ꯑꯁꯨꯛ ꯂꯧꯒꯅꯤ ꯍꯥꯏꯖꯕ ꯄꯥꯝꯖꯗꯦ 이닝ꯊꯧ. 이닝ꯊꯧꯅ ꯄꯤꯕꯤꯕ ꯈꯔꯗꯣ ꯅꯅꯥꯏ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯕꯅꯤ. 나학세 아땅바 미니 쭝앙 나학부 탱나바다기 닝터우이나 사나기 뿌카이다기 마음키바 사나시부 아묵 나오나 펑리바니 레이파크 시대 레이리바 아캉 아헤이까야 짱니 옌보다 펑멍암드라바니도 아두고 낭기 동안부 먹굴라드나 이라일라이나 펑알레도 호직디 닝터우이 아삐엔바 오이크레 낭기 아빠암바 아두부 하이위 아드라바디 마틱 짜바 짜다바 비바 야바 카라디 닝터우이나 삐라게고 이닝ꯊꯧꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯅꯅꯥꯏ ꯑꯩꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯅꯥ ꯃꯣꯍꯣꯔ 10 ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 10,000 ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯩꯒꯤ ꯀꯣꯅꯨꯡꯒꯤ ꯁꯪꯒꯥꯏꯒꯤ ꯃꯈꯥ ꯊꯪꯕꯗ ꯂꯧ ꯄꯔꯤ ꯑꯃꯒꯤ ꯂꯝ ꯑꯩꯅ ꯄꯤꯔꯦ. ꯃꯗꯨꯗ ꯅꯍꯥꯛꯅ ꯁꯥꯅꯤꯡꯕ ꯌꯨꯝꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯄꯥꯝꯕꯗ ꯅꯤꯡꯊꯧ ꯑꯩꯅ ꯁꯣꯏꯗꯅ ꯅꯪꯒꯤ ꯁꯥꯕꯤꯒꯅꯤ. ꯅꯍꯥꯛꯀꯤ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯕꯔꯣ? 이닝ꯊꯧ, ꯌꯥꯝꯅ ꯍꯦꯟꯅ ꯅꯤꯡꯕ ꯊꯨꯡꯂꯕꯅꯤ. ꯅꯅꯥꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯕ ꯅꯠꯇꯦ. ꯁꯨꯞꯅꯒꯤ ꯂꯤꯈꯨꯟ ꯑꯃꯇꯪ ꯇꯥꯛꯆꯕꯅꯤꯗꯣ ꯅꯅꯥꯏꯒꯤꯗꯤ. ꯅꯍꯥꯛꯁꯦ ꯇꯁꯦꯡꯅ ꯏꯁꯣꯔꯒꯨꯝꯕꯅꯤ. ꯅꯪꯒꯤ ꯅꯃꯤꯡ ꯆꯨꯝꯊꯥꯡ ꯂꯥꯡꯒꯣꯟ ꯆꯨꯝꯕ ꯍꯥꯏꯕ ꯑꯗꯣ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯈꯪꯂꯕꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯅ ꯈꯪꯅꯅꯕ ꯑꯩꯅ ꯄꯤꯔꯤꯕ ꯂꯝ ꯑꯁꯦ ꯆꯨꯝꯊꯥꯡ ꯂꯥꯡꯒꯣꯟ ꯆꯨꯝꯕꯒꯤ ꯏꯪꯈꯣꯜ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯈꯪꯅꯔꯁꯅꯨ. ꯑꯗꯣ 이닝ꯊꯧ, ꯉꯁꯤꯁꯤ
Nanay aihak yumda hanjaba yaraniko. Yare yare. Inay singa nahakpo. Sagol dolayda hapkatladuna nahak yung paw tilangadoriban. Aduga, hayengdagi nahak lamase iko silladuna tamlagadoribani. Madubu hek loibada nahaki chauraba yung mama nahak na apama mawong sana na ba inay singda yatang ay nagtawtarag. Iyam na laibag parabani ningto. Iningtong na pibibida kinasi chawman kredo. Nanay na tawba na watlabani. Natti. Nahak le paw. Ningtaw ay ni yam tagani. Aduga, ngakbusu paw. Adubu, huran ba singadugi maming matakadi haidokpa yadabra. Madu matanga hairam labadi ningtaw ay na apin ba haibada. Madusu oigani. Makoy matik sabadandi pidrabadi matungda laipakasida huran ba tabaksing soydana chatarakani. Iningtong na tabi hogdrabaso maharani da hangbiyo. Aina ahanba numit aduda aigi sindagi kari haikibage haibado. Aduga nanay aina hangatsagadabadi huran ba singadugi masak maming khanglaga matik chabadandi pihan ba pamjade. Ngakpi ba haiba sidagi henba atai likti khanjaido nanay na de. Hoya. Kayada wakal puning luksing oikraba wakal lona. Nang thorakpada amitragi masak oiba wahaini. Ningtaway sumadu yaning ibung. Adubu, tawriba tabak asi anakpadagi mira natragana arappadagi mira haiba madumatangdi khangjaning. Iningthaw aigi phattaba tawge aibu manghange aibu mai pakna mayoknage hairabadi inakta laiba aibu thajalaga thabak tawba ngambani aibu hatke tupke manghange haiba siningthaw aiga nakna laiba mitana ngamgadoribani. Iningthaw masidagi hen haijara waro biroido iningthaw. Chumme. Mado pukning loksing oiba yaba wan. Aina ningthawni haiduna kaya napan tawraduna mibu wahan ba tawrar. Nahak na haiba kuding aina thajare. Pele. Iningthaw pele haiba dumadi haibiba yai. Thajare haiba dumadi haibigano iningthaw. Aina hojikta iningthawda haijabaduni. Thajaba mitana aigi mangnaba tawbani. Iningthawbo isana isabu thajaba ngambrani. Madu tang yengbiyo. Ikhut yena tawba thabak ado thajadraduna solonba matamda khut oina amuk chinglaga yenglibaduni iningthaw. Kayara khanjin hanjin chillasida pele haiba wahiyase. Haining. Pele. Nahaktu matam pumbada ningthaw aigi nakta nakna thamjaning. Asumna ningthawna yamna chana choingangbu thagatpa nungaiba phongdoktana awangba thakta thamkre. Manai masin khara sagol dolai tongduna choingangi yum phawba choingangbu thillure. Choingangbu sagol dolai da thinkibasi laibak praja ayamba loina uhowe. Ngangnabagi sonabagi loiba naide. Hai kreda. Magi choingang haibado matung laibak asida huran ba haibado amatta leirara. Choingang na sikraba matungdadi khangdre. Mana hingingayda huran ba kanamatana ngamnaroido. Choingang na yum hek yaubada magi nupina ningthina nuksina seba tawjaram. Choingang na purakliba sanalupa paisa mayamadu ubada choingangi nupina mamon noksaraga choingang da phalap yenglaga oina wai kariboy asumna. Nupi mawa lauramdrabadi ngasi nangna purakliba mayamse puraklamloido. Nupi na haiba inbadagi asi thokliba natro. Daurisi yengo. Ningthawgi sagol dolai tonglaga lakpabu wahabrane. Mamaisida humang irika sukarine. Se taithokpigi. Ngasi namit kharani udabada nanai nupi agi pukningse laitapam khangde. Ngasidi sanana nambo poduna puraklabanina mahausaga manadaba sebaga so tawrakini nangse. Adumna hainuda. Nangbu asumna chathokluraga nena tana ngayak phawba egi nakta phambirabro. Ai phamba sangda tawrini. Ai ni na phamningini nangbo.
ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯍꯥꯏꯗꯣ ꯅꯪꯗꯤ ꯆꯠꯂꯨꯔꯕꯅꯤꯗꯣ ꯆꯥꯅ ꯊꯛꯅꯕ ꯀꯔꯝꯅ ꯁꯤꯜꯂꯤ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯑꯁꯨꯝꯅ ꯆꯥꯔꯝꯒꯗꯕ ꯃꯥꯟꯗꯦ ꯇꯨꯝꯕꯗꯤ ꯀꯗꯥꯏꯗ ꯇꯨꯝꯍꯜꯂꯤ ꯐꯖꯅ ꯇꯧꯕꯤꯔꯛꯄ꯭ꯔꯥ ꯍꯥꯏꯕ ꯅꯨꯄꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯇꯝꯕꯒꯤ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯑꯩ ꯑꯍꯥꯟꯕꯗ ꯏꯁꯥꯁꯦ ꯆꯥꯅꯤꯡ ꯁꯨꯛꯇꯥ ꯇꯥꯗꯅ ꯆꯥꯕ ꯊꯛꯄꯗꯣ ꯆꯥꯔꯝ ꯊꯛꯂꯝꯒ ꯈꯪꯂꯝꯕ ꯅꯠꯇꯦ ꯀꯩꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯑꯔꯪ ꯑꯔꯥꯛ ꯃꯌꯥꯝꯗꯨꯗ ꯉꯥꯎꯔꯨꯔꯤꯕ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯑꯗꯨꯅꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯦꯕꯥ ꯁꯦꯕꯤ ꯄꯪꯇꯧ ꯇꯧꯁꯤꯜꯂꯛꯄ ꯑꯗꯨꯗ ꯑꯩ ꯋꯥꯈꯜꯁꯦ ꯆꯣꯏꯒꯦ ꯇꯧꯔꯛꯏ ꯑꯐꯥꯎꯕ ꯆꯨꯝꯊꯥꯡ ꯂꯥꯡꯒꯣꯜ ꯆꯨꯝꯕꯅꯤ ꯑꯈꯪ ꯑꯍꯩꯕ ꯀꯌꯥꯗꯒꯤ ꯄꯨꯡꯍꯦꯟ ꯍꯦꯟꯕ ꯅꯨꯄꯥꯅꯤꯗꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗꯗꯤ ꯍꯩꯁꯨ ꯍꯩꯔꯤꯅꯤ ꯐꯥꯎꯁꯨ ꯐꯥꯎꯔꯤꯅꯤ ꯂꯥꯏꯐꯥꯎ ꯆꯨꯝꯅ ꯐꯥꯎꯕꯗꯨꯅꯕꯨ ꯗꯈꯤꯅꯥ ꯑꯣꯏꯅ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯂꯥꯛꯏꯅꯤ ꯗꯣꯂꯥꯏꯗꯒ ꯊꯤꯜꯂꯛꯏꯗꯣ ꯐꯩꯀꯣ ꯃꯌꯥꯝꯁꯦ ꯄꯨꯔꯒ ꯅꯪ ꯅꯇꯣꯝꯇ ꯂꯥꯛꯄꯁꯨ ꯉꯝꯂꯣꯏ ꯑꯣꯟꯊꯣꯛꯅꯕꯨ ꯌꯥꯝꯅ ꯄꯤꯔꯛꯈ꯭ꯔꯦꯗ ꯄꯣꯠ ꯑꯃꯁꯨ ꯋꯥꯠꯂꯤ ꯃꯗꯨꯗꯤ ꯅꯪꯉꯣꯟꯗ ꯈꯪꯍꯟꯗ꯭ꯔꯤ ꯑꯗꯨꯅ ꯑꯃꯨꯛ ꯀꯅꯥꯒꯤ ꯈꯥꯏꯒꯦꯅ ꯈꯥꯛꯏꯅꯣ ꯅꯪꯅ ꯄꯤꯅꯤꯡꯕ ꯃꯤꯗꯨꯗ ꯄꯤꯒꯦ ꯍꯥꯏꯔꯁꯨ ꯑꯩꯁꯨ ꯑꯃꯨꯛꯇ ꯌꯦꯡꯍꯧꯒꯦ ꯀꯔꯤꯁꯨ ꯁꯥꯎꯕꯤꯒꯗꯕ ꯂꯩꯇꯦ ꯅꯤꯡꯇꯦꯛꯅ ꯄꯥꯜꯂꯅꯤ ꯄꯨꯔꯛꯂꯤꯕ ꯃꯌꯥꯝꯁꯤꯅ ꯆꯔꯣꯜ ꯁꯨꯔꯣꯜ ꯌꯧꯅ ꯆꯥꯕ ꯀꯣꯟꯅꯔꯅꯤ ꯅꯪꯅ ꯈꯥꯏꯅꯤꯡꯕ ꯂꯩꯔꯕꯁꯨ ꯂꯥꯏꯈꯨꯕꯒꯤ ꯏꯅꯝꯃꯗ ꯃꯉꯥꯏ ꯀꯅꯥꯗ ꯈꯥꯏꯗꯤꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯀꯅꯨꯀꯣ ꯅꯨꯄꯤ ꯂꯥꯏꯈꯨꯕꯒꯤ ꯏꯅꯝꯃꯒ ꯃꯃꯤꯡ ꯃꯊꯥ ꯄꯟꯗꯅ ꯉꯥꯡꯉꯤꯅꯤ ꯃꯤ ꯇꯥꯔꯗꯤ ꯅꯪ ꯀꯅꯥꯁꯨ ꯇꯥꯔꯣꯏ ꯆꯨꯝꯗꯤ ꯆꯨꯝꯕ ꯃꯥꯜꯂꯤ ꯃꯍꯧꯁꯥ ꯌꯥꯝ ꯉꯥꯎꯖꯩ ꯍꯥꯏꯗꯥꯏꯅꯦ ꯐꯥꯒꯤ ꯇꯧꯅꯨ ꯅꯨꯄꯤ ꯃꯗꯨꯒꯤ ꯋꯥꯗꯨꯕꯨ ꯇꯥꯗ ꯂꯥꯏꯈꯨꯕꯅꯒ ꯇꯥꯔꯗꯤ ꯌꯨꯝ ꯀꯥꯏꯔꯣꯏꯗ꯭ꯔꯣ ꯍꯣꯏꯗ ꯍꯣꯏꯗ ꯐꯥꯒꯤ ꯃꯈꯜ ꯌꯥꯝꯕꯅꯤ ꯅꯨꯡꯉꯥꯏꯅꯕ ꯇꯧꯕ ꯐꯥꯒꯤ ꯅꯣꯛꯅꯕ ꯇꯧꯕ ꯐꯥꯒꯤ ꯆꯨꯝꯗꯤ ꯆꯨꯝꯂꯕ ꯐꯥꯒꯤ ꯆꯥꯛ ꯊꯦꯛꯄ ꯃꯈꯜꯒꯤ ꯐꯥꯒꯤ ꯌꯥꯝꯅ ꯂꯩꯕꯅꯤ ꯑꯩꯅ ꯇꯧꯔꯤꯕ ꯐꯥꯒꯤ ꯑꯁꯤꯅ ꯆꯨꯝꯗꯤ ꯆꯨꯝꯗꯕ ꯆꯨꯝꯐꯥꯠꯀꯦ ꯇꯧꯕ ꯐꯥꯒꯤ ꯈꯨꯇꯧꯅꯤ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯃꯇꯤꯛ ꯆꯥꯗꯕꯤꯗꯤ ꯅꯠꯇꯦ ꯊꯃꯣꯏ ꯄꯤꯛꯄꯤꯁꯨ ꯅꯠꯇꯦ ꯅꯪꯅ ꯈꯥꯏꯅꯤꯡꯕ ꯃꯤ ꯑꯃꯗ ꯌꯥꯝꯕꯁꯨ ꯅꯠꯇꯅ ꯈꯔ ꯈꯥꯏꯈꯤꯕꯕꯨ ꯈꯨꯗꯣꯜꯅꯤ ꯀꯩꯅꯣ ꯑꯃꯔꯣꯝꯗꯕꯨꯗꯤ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯈ꯭ꯔꯒꯗꯕꯅꯤꯅ ꯌꯦꯡꯕꯁꯨ ꯌꯥꯏ ꯑꯩꯅ ꯆꯨꯝꯅ ꯌꯦꯡꯍꯧꯒꯦ ꯍꯥꯏꯖꯕꯅꯤ ꯅꯪꯅ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯩꯅ ꯌꯦꯡꯍꯟꯗꯧ ꯂꯩꯔꯦ ꯑꯣ ꯅꯣꯡꯃ ꯆꯠꯂꯒ ꯌꯦꯡꯊꯣꯛꯂꯨꯁꯦ ꯌꯦꯡꯖꯔꯣꯏ ꯍꯥꯟꯅ ꯄꯤꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯄꯤꯊꯣꯛꯈ꯭ꯔꯕ ꯄꯣꯠꯇꯨꯕꯨ ꯃꯌꯨꯝ ꯇꯥꯅ ꯆꯠꯂꯒ ꯌꯦꯡꯂꯨꯗꯣꯏꯕ ꯉꯁꯥꯏꯅ ꯑꯩꯅ ꯈꯔ ꯈꯥꯏꯔꯝꯂꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯑꯩꯕꯨ ꯌꯥꯝꯅ ꯊꯃꯣꯏ ꯄꯤꯛꯄꯒꯤ ꯃꯑꯣꯡ ꯇꯥꯍꯜꯂꯤ ꯑꯣ ꯏꯕꯨꯡꯉꯣ ꯑꯣꯏꯗꯕ ꯇꯧꯏ ꯍꯥꯏꯈꯤꯅꯤ ꯍꯥꯏꯗꯅ ꯍꯌꯦꯡ ꯀꯣꯟꯅ ꯊꯦꯡꯅꯔꯛꯀꯅꯦꯅ ꯋꯥꯃꯥꯡ ꯌꯥꯜꯂꯤꯕ ꯑꯣꯏꯔꯦ ꯅꯪꯁꯦ ꯁꯤꯡꯁꯨ ꯁꯤꯡꯉꯤ ꯄꯪꯕꯁꯨ ꯃꯥꯜꯍꯜꯂꯤ ꯍꯌꯦꯡꯂꯥ ꯍꯪꯆꯤꯠꯂꯥ ꯅꯨꯃꯤꯠ ꯑꯃꯗ ꯍꯦꯛꯇ ꯆꯠꯁꯤ ꯃꯗꯨ ꯎꯕꯗ ꯅꯪ ꯉꯥꯎꯅꯤ ꯅꯨꯄꯤ ꯉꯥꯎꯅꯤꯒꯁꯨ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯈꯪꯂꯁꯨ ꯌꯦꯡꯗꯤ ꯌꯦꯡꯅꯤꯡꯉꯤ ꯍꯧꯖꯤꯛ ꯑꯩꯅ ꯄꯨꯔꯛꯄꯗ ꯌꯥꯎꯔꯛꯇ꯭ꯔꯤꯕ ꯄꯣꯠꯇꯣ ꯄꯨꯔꯒ ꯆꯠꯄ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯨꯄꯤ ꯀꯔꯤ ꯄꯣꯠꯅꯣ ꯑꯗꯨꯗꯤ ꯅꯪꯁꯦ ꯀꯤꯁꯜꯂꯛꯂꯦꯕꯣ ꯄꯣꯠ ꯃꯥꯡꯕ ꯌꯦꯡꯕ ꯍꯩꯕꯇ ꯅꯠꯇꯅ ꯃꯤꯇ꯭ꯔꯪꯒ ꯍꯩꯕ꯭ꯔꯣ ꯑꯣ ꯂꯧ ꯄꯔꯤ ꯑꯃ ꯆꯥꯎꯕ ꯏꯪꯈꯣꯜ ꯑꯃ ꯅꯤꯡꯊꯧꯅ ꯑꯩꯒꯤ ꯁꯔꯨꯛꯇ ꯁꯝꯕꯟ ꯊꯤꯡꯖꯤꯟꯗꯨꯅ ꯀꯣꯏꯁꯤꯜꯂꯅꯤ ꯍꯥꯏꯍꯧꯔꯦ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯂꯧ ꯄꯔꯤ ꯑꯃꯒꯤ ꯂꯝ ꯀꯔꯤꯅꯣꯅꯦ ꯆꯨꯝꯊꯥꯡ ꯂꯥꯡꯒꯣꯜ ꯆꯨꯝꯕ ꯑꯩꯒꯤ ꯅꯨꯄꯥ ꯆꯣꯏꯉꯥꯡꯗꯨꯔꯅꯦ ꯂꯧ ꯄꯔꯤ ꯑꯃ ꯍꯦꯛ ꯀꯣꯏꯁꯤꯟꯕ ꯂꯣꯏꯕꯒ ꯑꯩꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯌꯨꯝ ꯐꯖꯕ ꯑꯃꯁꯨ ꯁꯥꯕꯤꯅꯤ ꯍꯥꯏꯍꯧꯋꯦ ꯅꯨꯄꯤ ꯌꯥꯔꯦ ꯑꯗꯨꯋꯥꯏꯗ ꯂꯦꯞꯄꯣ ꯑꯩ ꯍꯔꯥꯎꯕꯗꯒꯤ ꯋꯥꯟꯊꯗꯨꯅ ꯁꯤꯕ ꯇꯥꯔꯦ ꯑꯩ ꯁꯤꯅꯤꯡꯗ꯭ꯔꯤ